कुकी CSO खरगा यानरक्तबदगी चुरचानपुरदा खुलंगाकपगी थबक तौदुना लाकपा खुलंगाकपा कुकीसिंग मसा मसागी मयुमदा हनबा हौख्रे पाव से ngasi नुक्तुल फोंगबा कांगलेपाकी मेनादगी लोकचबनी मणिपुरदा थोकलिबा था 13 सुरकदौरबा साथिरबा कांगलुप अनिगी लानसिगी हौरकफम ओइरिबा चुरचानपुर डिस्ट्रिक्टकी मफम कयादा नियम कायना बफर जोन एरिया ने हाइना लाउथोकिबा मफमसिंगदा खुलंगाकपगी थबक तौदुना लेरिबा यूनाइटेड ट्राइबल वॉलंटियरगी थौमीसिंगा चुरचानपुरगी सिविल सोसाइटी ऑर्गेनाइजेशन खरगा यानरक्तबदगी ngasi hauna khulai thadokuna masa masagi mayumda mapon macai yomduna hanaba haukhre irang asina maram oiduna ngasi Churachandpur district ta shutdown gi khongjang sangsinkhre pause asina phangba paw gi matungina de United Tribal Volunteer gi thomi singna khulai thadokuna masa masagi mayumda hanba haukibase ngarang numidang dagi ni makoina khulai thadokuna masa masagi mayumda hanbagi maram de Churachandpur gi civil society organization kharagi mathakta pendaba leibadagi ni hairi paw sina hai kuki CSO singi luchingba singna masa masagi mayumda nungaina tum chaduna ahawba mathelukoi kaya chaduna analba phijo setuna jibkar tungduna nungaiba punsi marel amada laithoglaga khulngagliba United Tribal Volunteer gi thomi sing ot naibagi thabak chatharakpa makhoigi awaba ubidabadagi khulai thadokduna mapon macai yomduna masa masagi mayumda hanbagi khongjang asi changsilakpani hairi pawsina hai numit kharagi mamangda khulngagliba United Tribal Volunteer gi thomi singgi chana thangnaba polam sing matam chana pibiyu haibada pirakidaba chana thangnaba polam sing pirakpa tarabasu ningthi nungaina thong thaktuna tawbidaba apum asa oiba chinjaki polam sing pirakpadagi khulngakpa United Tribal Volunteer gi thomi singna CSO singi mathakta aduki matik penaraktabani hairi cheragasida khulngakliba United Tribal Volunteer gi thomi ani kuki CSO gi lusingbani haiba kharana tamthiba mongda phubagi thabak chathaki hairi हाइरिबा थौदोकसिंग असिना मरम ओइरगा यूनाइटेड ट्राइबल वॉलंटियर गी थौमीसिंगना खुलंगापगी थबक तोगलगनी हाइदुना मखोइदे इशू तौबा नोंमैसिंग पुदुना मफी मरोन योमलगा ngarang numidangdagi masa masagi mayumda khongna amadi garina chingba tungduna hanbagi khongjang asi changsilakpani United Tribal Volunteer gi thौमीसिंगना पेंद्रिबा से कुकी इनपी Churachandpur amadi ITLF की मफमदनी हाइरि Churachandpur da ओइरगलिबा फिबम मसिगी matangda CSO singi marakta ungkhannaba amadi कुकी मिया पेनारक्तब कया थोकपदगी ngasi ayuktagi hauna Churachandpur da leiba dukan sing thonglonaki loinana kaithel phamdabagi khongjang jangsinduna hojik Churachandpur da atopa makhalgi irang ama sagalagle hairi napat meyai lekai da leiba mi leinatraba mitegi yum khara kuki militant singna mai thadoklamle ngarang nungtil pung ahum rom taba matamda Bishnupur district ki manung channa sugunugolonaba napat meitei khulgi mi leinadraba yum khara kuki militant singna mai thaduna mangan khre mai thaba sida yum kaya amadi okon yauna tumna mai chakre hairi खुजा सिंगना फोंदोरपगी मतुंगिनदि कुकी मिलिटेंट सिंग अदु लाइसंग कुकी खोलसिदगी कुमथरगलगा नापत मय लेकाइदा लैबा हाना कुकी मिलिटेंट सिंगना मै थाबगी थबक चथबदा चाखौदब युम सिंग अदु मै थाबगी थबक चथखिबनि मै थाबदुदा मै कनबगी थबक कनामता चंगसेलक्तबदगी युम सिंग अदु तुमना मै चाखरे हारि पाउसना हाय नापत मितै खुलदा लैरंबा मितै सिंग अदु मफम अदुदा लैबा ngamdabadagi हौजिक सुगुनुदा हांगलिबा रिलीफ कैम्प दा चंगजफम लौदुना लैरि हाइरि अमरोमदा सुगुनु तुरेलगी परिंग असि था 10 हेना मी चथोक चसिन तौबा यादबदगी तुरेलगी तोरबान अनिदा नापी सिंगना कया हौजिलकपना यामना असोंगबा मफम अमा ओइरे लोइनाना सुगुनु तुरेल मया नगना लैबा मी लेनाद्रबा मितै खोल सिंगसु ngakpi senbinaba laitaba haibadu oire maramaduna kuki militant singna mi leinadraba mitei khul sing makhata na mai thabagi thabak chatharakadra haibagi singnaba leire maduna Manipur lenga ki maikaidagi matik chaba security force thajanbiduna ngak senbagi thabak chathabiyo hairi